Manipur tampakta civil war ga manaba phibam mayoknare security force na mahiroising tankhaibada chamaga kunmanga soklei ahumgi phibam lure police ki gypsy ama khongjang changsin basing na mai thakre khulai lakre CBI gi team thunglare sport inquiry haukre fizam hemajid amasung hizam linthoi ngan bibu kuki narco terrorist na faraba matung hathibagi photo September kunmanga da social media da viral oirakraba matung mahiroising na khongjang changsilakpa nini chanba numita security force na tear gas mog bomb live round bullet kablakpadage mahiroi chamaga kunmanga soklei asokpa sing adugi manungda ahumgi phibam lure phibam lu na soklaba mahiroi sing adu hauji siza hospital da pukatuna laika nakre aduga atai na tongan ba hospital sing da laika nakre police ki gypsy ama khongjang changsin basing na mai thakre khulai lakre ngarang numidang khongjang changsilakpa miyoi sing na Loklauk bung mayada Manipur police ki gypsy ama mai thakre gari adu da tonglakiba Manipur police ki personnel singna paiba nongmai sing khongjang changsin bada yauba miyoi singna lakre aire police ki pau matungin na gypsy adu singjamai rom dagi lakbada masing yamlaba miyam na thatpaga loinana pamdaba thokdok sing adu thokibane thawong adu bu akan mamong da yaningdaba phongdokpaga loinana lakiba khulai sing adu phangnana ba paksana combing operation chathaba haukre Haujik Paubagi when a lucky Bakulai sing adu, Masing Kayano Haiba Chapsana Kangbangam Operation Satabada Pangbasungam Dre Haire, CVI Tim Tunglare, Sport Inquiry Hokre, Mahiro Anigi Kieska Marie Lenana, Haktangana Tizinba, CBI Special Director, Azai Batnagar Nalusingba, CVI Tim Mama, Narang Infal the Tunglakre, CVI Official Timase, Special Flight Ama the Infal International Airport, Narang Tilpungahum Lom Tabada, Tunglakivaneng. Chief Minister na social media da phongdokibagi matungin na team masina haukiba July 3 tage mafam khangdana mangkiba mahiroi ane hizam luwang be linthoi ngan be amasung fizam hemajit ki case ka mari lainana investigation tawgani haire atopa se phong amadana mahiroi singi khongjang kangkhalak le police ki tear gas sel na pan badage chamaga yangkhai hena soklei CM ga wari sana bada yanaba purakpa ngam khedrei khongjang hena kansil lagani laukthokre Luwang be linthoi ngambi hizam amasung fizam hemajit putam thina hat kiba mihat pasing putho u amade makhoi ani ge haksang imung manungda sinau haiba demand tawduna mahiroi singge ngahandagi akan ba mawong da khongjang changsinduna lakhiba dugi makha tarak poina ngarang su mahiroi singna CM secretary da thomjin na honarak padage security force na tear gas kapada miyoi samaga yangkhai gi mathakta asoga pan nangkhre Pung amarom subna Chief Minister ga unarura ga thorak pa mahiroi sing aduna paumi sing da hai Chief Minister ga unaduna wari sana baduda mahiroi sing gi maike dage mihat pa sing adu numit humni gi manung da puthokadaba nei Central Force na mahiroi sing da nongmai tear gas rubber bullet na sing bakka paleban gadaba nei laikhidraba mahiroi ani gi haksang numit humni gi manung da imung manung da sinagadaba nei Chief Minister na hayengmak Delhi da satuna wathoka si loisina bahona gadaba nei Internet hangdokadabani haibana chingba demand kaya thamke masida CM gi maike dage mara leiba miyoi sing adu numit taraga mangani gi manungda fana bahonagani haina phongdoroke adumakpu wafam asisu chapsana mayek sengna phongdorokpa natte mara masina CM ga wari sanaruba du peningai oide makata na mahiroi singna taliba demand adu phangdriba phauba khongjang changsin khigane tampakta nupi ani mapi thongdana Pukibada senaba sing amasung maring nupi ama kaptuna hatkibagi matang adude numit nini humni khakta dami hatpa sing adu laina faba ngamkhibane adubu tha ni makhairomgi mamangdage thiba khangdana lerakraba mahairoi ani adugi khongul liba ngamdaba amade mihatpa puthokpadi lainadana laikhidraba haksang ani fauba phangba ngamdana leiriba se khwaidagi akanba mawongda condemn tawwe makhata na mahairoi singna school college sing thingjinduna khongjang leptana changsen khigane Ngarang ki thokdok adu da khongjang loi kaya marum paramilitary ama di state force na fazinduna thamke adumakpu ngahak fazilam laba matung thadokhe khongjang asi ngarang numit jungbadagi hauraga ngarang numidang athengba phauba chathake masida mahiroi chamagi mathakta soktuna RIMS Jenims advance ama di Ras Medicity da pukatuna laika nakhe maduda sokpa sing adugi marakta tamthina sokpa miyoi kaya marum su yaukhe security personnel kharasu nunga madi nauri maruna pan badage Asoka pan nangke adubu ka hena sokpadi yaukhide thokdok thokpa maduda paw loba lakhiba kharasu nungna pan badagi sokhe